RIMS Hospital de laying liba kuki militant ahum lokthokna mapanda puragani haina Chief Minister Yumnam Khemchandna phongdokhrabasu hauzifaubagi oina puthoktana leidi. Chief Minister na phongdokhiba wafam thabakta onthoktabagi mayokta khoisaunaraba mitei amadi naga miyamna RIMS ta thomjilakpadagi security na pamdaba thokdok thoktanaba chayom saduna sanglaga leidi. Hiramasida pauda mama. Ngarang asi Kangpokpi district ki laloi bai phai amadi khonsa ko lani ki marakta thokhiba khut thongnaba aduda sokhiba kuki khulai paiba ahum security ki kanba section thawanga iroinana RIMS hospital laing lakhiba du ki mayokta tongan ba Manipur ki mafam kya dagi lakpa sing amasu tangi miyamna akanba khongjang kya sangchin iban RIMS ki hospital campus manungda phawba NAGAs amadi small bomb power season aduna miyam tangkhaiba miyam mani ki marakta sauna mungnaba thokiba aduga iroinana koi Chief Minister ga koi khongjang changchiliba miyoi singa unaba matamda haiba mafam asida laing dun leiba kuki khulai paiba ahum asi ngasi phawwe manungda atopa state ta makha taba laing gidabak chalhan garga RIMS hospital da makoi laing ba yaroi hai duna miyam na taliba demand adu thabak ta onthokani haina thajaba pirakhibani atubu haiba Chief Minister gi wafam adu haujik numidang pung 9 tarakadauba asi phawda thabak oina onthoroktabadagi koi ngasai makai koi ngasi asi RIMS hospital da tonga ba makha kya gi ngarang changchin gi khongjang adu ngasi changchindana yamna shanti oina security gi akanba section thanga loina lairamani adu haujik numidang pung 9 taramdai matam asidadi akoi gi ngarang Chief Minister na pikhiba commitment adugi matungina haiba kuki khulai paiba ahum asi atopam phamda pukhigadra haiduna puthokhigadra haiduna koi ngaiduna lairamba miyoi sing adu hauji phawba koi atopam phamda purakta sina marum kanda koi saunarba miyoi mayam ma koi RIMS ki rota security amadi khongjang loi sing gi marakta koi mukna bagi thabak ni haujik miyam na uribase koi ngasai makhai koi ayuk amasung nungthin gi matamdadi hai bangrang Chief Minister na miyam da pikhiba thajaba aduna maram oikanda koi thabak oina onthorakani haiduna koi khongjang changchindana lakhibani adubu Chief Minister na pikhiba wafam adu haujik numidang athengba phawba thabak oina onthorokta sina maram oikanda haiba koi ngarang khongjang changchiluba miyoi sing adugi koi gi asawba phongdoroktuna haujikse miyamna RIMS ki campus ki wangmada khongjang changchili koi mapung oina sing amasung tanggi tongan ba koigi lukya gi lusingba singsu haiba hojik changchiliba khongjang asida saruk yaduna koi security force singa amadi khongjang loi singi marakta yamna kanna wari sanari khongjang loi singi marakta gi maikhei dagi ti koi haiba Chief Minister na ngarang khongdokhi wafam ado hojik pawba thabak ta onthorokta basina maram oikanda koi tongan ba kholau kya even post king duna koi lakpa asina singba mayam satharun lakpani adubu security singi maikhei dagi ti mafam asida haiba area asidagi makha ta na changchen hanba yaroi haiduna khogi mafam asida khogi state force aduga rapid action force jauna security maron naina khoi thatlaga laikre khoi ningsingba yabdi khogi RIMS hospital da tongan ba ba ke ama leiba sina maram bakanda hospital asida leiba nursing gi maikai lagi campus manungda ngarang thokhiba adugumna ba pamdaba thodok adu thok hanbigano haiduna appeal tawbasu leibani aduga hojik leiba tongan ba khogi RIMS ki anta Manipur khogi pungoina ngarang security force singi maikai dagi khulai pai kuki khulai pai ba hum poraktuna layeng ba asidagi orakpa tongan ba khogi incident sing aduga tongan ba thodok sing khoi impact news ki maikai dagi miyam da pawdon jarake hojik ki oina RIMS ki campus ki hek mamang dagi miyam da pawdon jariba ai sai lang musu